Chahi asigi oina ngasigi numit asi yausang kumhai gi ahoba numit oirabasu mahusagum kumhai asi pangthoknabagi mami takidre hiram asida paudamama. Ngasigi numit asi Manipur gi khwaidai chawba kumai sing manungda ama oiriba yausang kumai numit ni hairiba yausang kumai na lakpa numit asi sahi khuding oina di haibadi haukiba sahi kya dadi yausang kumai na lakpa numit asi Tongan club organization sinduna akhoi sports na singba pangthoknabagi damakta kanglagi senglobel life hamlenda maira loba lakpani adu sei asi goina di haukiba sahi gi me ahumdagi thorokhiba Manipur gi tangdu laita da film asina thatara hena chathadun leiba sin maram oiraga yausang kumai pangthokpi mami chauna tadre loinana tongan club organization sing na sinduna khoi yamlamna harol kyana kanglagi life hamlenda laktuna khoi sports hawdonagi damakta towards loba habidi maira loba lakpa du sei asi goina di mami tadre Tabu mafam asida tongan mafam dagi lakpa leisabi masa sing ima embel sing kana kanglagi lai famlenda lai khrom lakpa gi mamidi tari hairiba kanglagi lai famlenda lai khrom lakli mi sing asiga unaduna handak sahigi yausang kumai asi matau karam na pangthok kaduri haibagi paudama tamin asi yausang ama lakpa gi isada nungai bado adu phawe adu relief kem leiba mi myam gi khalaga mo akhoi na haroga mo gi phangoi duni ko khon bada adu gi shom nungai ta phawe handak sahigi ne yausang si kumai se kamaina pangthok kaduri Handagi yausangje paithong pangthokadabadi mandre haidi aikhoina harau lerega ripkenna wa leba mi gaido moi khalaga moi gi nungai ta phongduk boina pangthokadabadi mandre handaki yausangje nangi modadi kumai se kamaina pangthokine khali kari fawi kumai se haidi kumai ama oibagi adum mamingtegi oiba haidi angang macha gaise moi dusu angang macha ni na yausang thokningbagi nungai ba mani pharom doine ba adum moi gi nunghai bi ba manghan ba dusu nungai te angang khakki oina tang haidi ngang to oisu mai thokani mu phawe angang macha singi khalaga handak saigi no di thabal chongba deidi thauri thatana paisa khaiba sigumba si tawdo manbra kari nangi wakhalna kari aina khanbana se tawdaba mande kumai je mamang je higadi manararoi haibidi hantak tawriba irangsina maram oiraga adum pangthoktoba mandre akhoisu kaisu kaimta irangje yaure na haininge di Manipur da mi humdei thorokhiba thatara hel irangsina kumai se pangthokku phangdabase nangi thamoida kari phawi nungai te di hai tamne dum haidi hana tawgiba mayam yaksang ase sum mayam na ngaidaba akhoina sum mayam ngaijaba matamne ba ado sumaina lebaki irang kai torokpasina maram oiraga tawdabase nungdi nungaite ado irang se am thuna phaba oiraseno mathang sahidadi hena nungaina tawba oirase haidi kumai de tawraroidamnina kemta phawdre yaksang lae bo khangdre handak saigi no di yaksang thabal gamda songaroi natra songaroi au Hantakki sahigi oinadi yausang katanda te mamangdagi hongna khoigi maitaigi oina pangthokpa maru oina khwaidiga chouba gi ningol chakobai thorom bo pangthoktre gumba chouba thorom do bo pangthoktraga hojiki yausang gumba gi thorom je aigi motadi pangthohaningde habadi akhoi hojik laita dana lei mayum makai leitaba mayam amana tumam chabam khangdaga relief kemta leiriba mayam ji yenguraga moi dugi khalluraga akhoina irang je yauningde sengna gi motni masina aigi oina ko kumai sina lakpada Manipuri praja isilinaw singdi awaba se theng phangnabani na kumai sigi nungai bamdo pham khangaroi aduna pangthok pham chu khangaroi tawbudabu aikhoina ai samana ngasi lakjeri se kumai asigi sum mari lainaba amadi khoigi mitai gi laifam oiba kanglagi saknen sida senglaba ibudho benthau anigi khuram jage haduna lakjabani adubu singa sigi yaifaraban numit yauksangi aduma punima numit asidamu ningthauka ba tare haiduna thonglon bire adudi ngasaidagi maitai mai bel mayam mala mi lai kurama mamita mapita raga hangi ai isa magsuk ngasi mita ipidari gidamakta government asi athing base thami bano masi athu matam da loktok piu mamdi maitai chakwat si maitai khunai ase iramdam ase mayak seng nu utsia hairagadi maitai laifam asi maroi bas saktam amani sai asi goina di miyamna thengnariba awaba madi khudong sadaba sing asi gi yengtuna Manipur da khwaidagi chawba kumai sing manung oiriba khoi yausang kumai asi laitin amsung lain laisung mari lenaba thorom natana harau kumai mari lenaba thawak thorom sing di pangthoklaroi haiba wahom sing aduni loinana Imphal gi kangla asi sayul khudingi ningthokaba numit khuding thong lon bagi order ma government ki maike digi laibana mam orga ngasi maksu ningthokaba numit oibana kangla gi thong asi khoi kangla gi gate thong lon numit ni numit asi ngasi yaksang kumai hodok kumai lena purnima num su tabana mam orga khoi gi mioi ke amadi maroina imain dolt leisabi ke amadi kangla gi singlob lai from lenda lai khromno gi nong lakpo tamda kangla gi thong lolam dagi lai khromo phangda duna
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯐꯪꯗꯕꯗꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯍꯟꯅꯈꯤꯕ ꯌꯥꯎꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥ ꯃꯁꯥꯅ ꯅꯤꯡꯖꯕ ꯄꯥꯝꯖꯕ ꯂꯥꯏꯐꯝꯂꯦꯟꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯊꯣꯡ ꯂꯣꯟꯅꯕ ꯒꯃꯦꯟꯅ ꯊꯣꯛꯂꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯍꯟꯗꯣꯛꯄꯤꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯀꯪꯂꯥꯗ ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯪꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯒꯨꯝꯂꯕ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯊꯃꯣꯏ ꯁꯦꯡꯂꯕ ꯄꯥꯎꯗꯝ ꯇꯝꯂꯛꯂꯤ ꯄꯥꯎꯗꯝꯖꯔꯤꯕ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯔꯥꯝꯕꯝ ꯌꯨꯍꯦꯟꯒ ꯂꯣꯏꯅꯅ ꯂꯥꯜ ꯄꯥꯎꯂꯦꯝꯉꯝ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯀꯪꯂꯥ